Ngasi numidang wairam phongkiba kangleibaki mairagi pau se degi maruoba pau khara khangacharaga miyamda khudo tamjige sakhangdaba singna nongmai kapsilamle haukiba Janawari taraga tarukke numidang pung nipalam taba matamda Wangoi Police Station gi manung chana leiba thiyam laisangkhong khwai lerak awang leika de leiba imung amada sakhangdaba khulai paiba miyoi kharana nongmai kapsilamle haire nongmai kapsilamle ba miyoi asi lekai de leiba Tingujam Joy Kumar Sahi Humpu Matoi Apopa Ibomsa Kawe Sakhangdaba sing aduna mahaki yumda nongmai round khara kapsilam ki haide adubo thaudo aduda aso apan amata yaukiba leite kanana kari maram gidamak nongmai kapsilam mibano haiba hauji phawba yu oina khangba ngamdri haide makha tarapa pawda QNET Noida Scam da chennaba Miyoi ani changjarakhre QNET Noida Sector 143 Online telephone scam da chennabani haiba thongnaujam nikas ki apope thongnaujam khumdombi yauna Miyoi ani aina thingkraba Manipur gi lalorf ama oidiba kangleipa Communist Party PWJ MC Unification da ngarang changjarakhre haina lalorf asigi PRO singkhai ngambana ngasi thadorapa cherol amana haide cherol asigi matung inna watho asida chennaba Miyoi sing lup asina Masana yana changjarakhna bakhangan khibagi matung ina thongnaujam khumnombi amasung atopa miyoi ama lalawfa sida masa na yana ngarang changjarakkhibane masiga loinana watho asida thijiliba asibo mapumpha naba imung manungi maikedige angama mateng pangani haire masigi mathakta watho asida chenaba atopa miyoi singge imung manungi miyoi singnasu masana wakhal tana changjarakhna lalawfa asina khangali haina chero asina makhatana phongdorakli Makha tarakpa pawda Janawari 18 Parliament mifam haugadari Chatliba chahi lising aniga supna kunga mangagi oina Parliament budget ki mifam lakliba Janawari 18 dagi haugadari mifam masugi ahamba saruk mathang tha February 13 fawba chathagadari mifam masugi ahoba numita Bharat ki President Draupadi Murmuna Lok Sabha amasung Rajya Sabha gi apunba session da mahaki warol thamgane Mathang tha February amada Finance Minister Nilamla Sitaramanna Union Budget puthokane Union Budget puthokadaba asigi mangoinana Finance Minister na tunga-tungamba stakeholders sing union sing amasung mihut kayaga haukiba Janawari 3 tari budget cancellation pangthokane budget session asigi anisuba sarukna sahi asigi March 10 dagi hauraga April 3 fawba pangthokane amaramda February 5 da Delhi ki Assembly election pangthokadavana Election Commission of India ECI na Union lengakta Delhi ga mari leinaba wafamsing Union budget puthokpada yohandanaba khangankhre haide makha tarakpa pawda sakhangdaba singna miyoi ama tamthina phuraga hondoklamle masakhangdaba miyoi singna miyoi ama pharaba matungda makhong mokhut punsilaga hondoklamdana thamlamle hariba thaudo asi ngarang numidang pung mapalam tarakpa matamda thokhibane Phuraga hundoklamlaba miyoi adugi maming MD Isai kungamanga apopa MD Azajur Rahman Kawe Impal District ki manung chamba Kiamgai awang lekai dagini haide sakhangdaba sing aduna MD Arispo tamthina phuraba matungda iribung police station na konba Kiamgai maya lekai Muslim carbon style manakta hundoklambani haide lekai miyamna thengnarakpadagi lilongda leiba Nur Hospital da pukhatuna numidang leikanaki Thaudok thopamda police ki team ama changchinna yengsingki hauji phawagi oina kanana kari maram gi damakta aris pu phuraga hundoklammi bano habegi maram khangba ngamdrei nakal amaramda thaudo adobo yaningdaba phongdoktuna ngasi Kiamgai makha lekai ki miyamna lekai aduda waka mi phamdana khongjang changsingki thaudo aduda chenaba miyoi sing miyamda sinagadabani haina su taksingki makha tarapa pawda MLA kashi Leikhidre 49 Tadube Assembly Constituency ki MLA N Kaisi masagi anaba ama na maram odina ngasi nungtil pung ama makai tarakpa matamda lamphelda mahaki office residence Leikhidre Leikhidraba Kaisi kumja lising aniga supna taraga taret amadi lising aniga supna kunganay thoige Manipur Legislative Assembly ki mikhalda Tadube AC dagi NPP ki mirep oina mai palakibane mahakumja lising aniga supna kungama thoida MPP Manipur State Unit ki President oina su thawpuramba misakni masagi sahi yangkhai mapan su khrava N Kaisi Chenapade District ki Makhan Khuman Beles dagini haide makha tarapa pawda street vendor singi wakata binaba
Chief Minister amadi mari lainabasinggi pukning chingsilakli. Manipurgi konung oiriba Imphal Sahargi Khoiramba Kaithelgi akoiba mafamsingda street vendor oina laribasinggi Roadside Vendor Welfare Association Khoiramba Kaithel linkhatkibagi kungatare suba mapokongmongi thorom ngase Imphalgi Rupa Mahal Theatre da pangthokre. Thorom aduda National Hawkers Federation gi General Secretary Saktiman Ghosh Amokogi President Pharoijam Nandoluwang MKKPAL ki President Oinam Ongbi Bilasine Association asigi advisor amasung President Khedri Tamana Jingba maru oiba miyoi singna saruk yaki. Thorom aduda tonga Kaithel phambi imasing amade lamdam asigi print and electronic media gi miyoi singda asamba khudol tamduna ikai khumnabu utki. Thoramga mari lenina amokogi President Pharoijam Nandoluwang na phongdokhibada lamdam asida Khoiramba Kaithel hauna mafam kayada Kaithel phamliba imasingbu tha wangna ikai khumnaba ulibagi maram kaya lei. Leba amagi similon khaknatana khunai ama sengatpada Kaithel phambi imasingna maheroldagi ajobo thodang lauduna lakle haina phongdokhi. Thoramga mari lenina Roadside Vendor Welfare Association Khoiramba Kaithelgi President Kherti Tamana phongdokhibada sahi kayagi mamangdagi Khoiramba Kaithel amadi masigi akoibada famliba street vendor singge chap chaba rule guideline amadi logi matung inna paikapam thokpa thaba paithapinaba mari leinaba ministry na singbada cherol pisingkhiba leikhravani lonina street vendor protection of livelihood and regulation of street vending eklising aniga subna taraga mari atubu matamda implement tawbinaba yauna poi mari gi demand yawba cherol amasu chief minister da pisingkre hana su phongdokhi makha tarapa pauda Jiribam District General Strike Khongjang Handokre District Hospital Monitoring Committee Jiribam da lariba CSO Singapuna khusamnaraga Jiribam District Hospital ama ohello matik saba CMO amadi staff chingthamo haiba yauna matam kayagi mamangdagi lengakta taknaduna lakpa Davi Singh thabak to onthok tabagi mayokta Jiribam District Pomba General Strike Khongjang sangsingani haibadu handokre haide District Hospital Monitoring Committee gi luchingba phongdorapagi matung inade committee da Manipur lengaki maikedagi ngarang thajaba kaya pirakpadagi sangsingani hadina tawramba Jiribam District Pombada General Strike Khongjang adu numit 10 gi oina handoknaba warep laure karigumba Manipur lengana committee da pikiba thajaba sing numit 10 gi manungda thabak to onthoktorabade makhata na akanba Khongjang sangsingani haide makhata rapopauda Yungauga konana Miyoi ani fare ngarang numida waram pung 6 rom taba matamda National Highway 2 Imphal Jiribam lambi parengiti khunel da hangba join naka checkpost da kampopi dege sanapati tamna lakpa car ama police kanguna check tabu matamda Miyoi ani yungau liter chani yankhai ge konana phagatle haide pharaba Miyoi ani adu makhoi degi phangliba yungau sing aduga lawina sanapade excise police da khusinakhre amaramda ngasi security gi akan mangak senena Imphal Dimapur lambida pojai pusilapa gari chani gi marfuga taru amade National Highway 37 Imphal Jiribam lambidana gari samahumpu Imphal la thunglari haire